Devishana ki thawai yaudram hakchang aroi ba mathong mangam gi damak loksinkhrai mahaki aroi ba yahip tantham oiriba school tamna lakpada police ka miyam ga muknakhrai harau rok tangkham awang legai da lairol janaba thorang tawkhrai Devishana misida senaba sing paliba sarkar na ahakpa chairak pigi dabani haibigi dabi tawduna oire lemeron maira paibi Manipur amade Khurai Puthiba nandai bam lekai imalup na sinduna ngasi Khurai da wakan mifam chathakrai Investigation agency singna thigaliba crime amagi asengba asumba langla langjin puthokringai da miku khudingi leibak miyam da khangan ba yaba nate haina Chief Minister N Biren haikrai Sendra da leiba Loktak Inland Water Transport Complex da plastic bottle season aduna saba selfie point ama hangdokre Court na nung lengoi pekwa thingkibagi matangda lengakna mifam pangthokduna khanakrai sinmi singna khongjang changsinkhrai hayeng na pung 10 ge Manipur ban kaukrai ngarang thangmai ban hizam dewalai kai da leiba TVS Servicing Center da bom pokhai handuna misam ahum asok apan na hankiba thongdok adubu yaning da phongdok laduna laikai miyamna wakat mifam chathakrai Saitu Kendra amadi Cycle Kendra ani faunariba Imphal Turel gi mathakta saba Modbung Valley Bridge tekibadagi ngasidi lamdam adonggi miyamna asauba awaba mamayok na huri Bosemna loba HSLC gi parikhada mahiroi singi mark wangna amadi nemna phanglambagi matangda inquiry committee gi report namsinduna thamkhibagi mayokda desamna Imphal West amadi Imphal East gi tongan ba mafam singda khongjang changsin khrai Mizoram ki capital Aizawl city bu single use plastic free city ohenabagi pandamda the Aizawl Municipal Corporation na hayengdagi hogduna plastic ki polam sing sizinabada athingba thamkhrai RN Ravi ngasi mahaki imung manunggi miyo singa loinena Nagaland da thungkhrai hayeng Nagaland ki governor oina wasak lorgani Chhattisgarh ki Bastar district ke Puspal village da Naxal singna plan tawduna thamnamba IED pokhai bi thogdokta chamaga marifudra manga suba battalion ge CRPF jawan ama laikhidrai Nasi ayuk awang thangba Kashmir ki Bandipora district ke Gure sector manak ke line of control da Bharat ke lanmi singna lalhoba ahum phat ki bagaloina na khulai kya phangkhrai